अहानबदा मरुइबा पाउ पिजरी स्टारसिदा हौजिक थोगलिबा इसिंग इचाव असिना इम्फाल वेस्ट डिस्ट्रिक्ट की कुल 15 की मियोय लिसिंग मापन गा सुबना यांखै रोम अवा चैथेंग मायोगनरी युम लिसिंग अमगा चनीगा हुम्फुतरा रोमना अमंगाता थोखरे मणिपुर की इरांग असी लोइसिनबगी वाफम अमता पलमदबा प्राइम मिनिस्टर नरेंद्र मोदी की स्पीच अदु मियामना पेनिंगाई ओइरोय हाइना हानगी चीफ मिनिस्टर ओक्रम इबोबिना फोंदोरकली प्राइम मिनिस्टर नरेंद्र मोदी ने थमखिबा वाफम अदु मणिपुर मियामदा नमथाक तौबनी हाइना एमपी डॉक्टर अंगोमचा बिमोल अकोइजमना मीडियादा फोंदोखिबा अदु यामना लाइबक थीबनी हाइना बीजेपी मणिपुर प्रदेशना फोंदोरकले प्राइम मिनिस्टर नरेंद्र मोदी ने ngarang राज्य सभा दा थमखिबा वाफम अदु मेरिट याउदे कोरिसुदगी नाथैनबा होनबनी हाइना सोशियो पॉलिटिकल कमेंटेटर सीएस बिजोइना तोमतिबिदा फोंदोरकले अमदी इम्फाल अमदी इरिल तुरेल की इमाई फ्लड लेवल की मखादा चेले महिलोइसंग सिंह लाखलिबा तांग तरुक फाउबा मखा ताना सुती थादोखरे खुरमजरे टाइम्स ऑफ मणिपुर की मणिपुरी पाव मीटिंग ताबिरिबा पुमनमकपु लक्ष्मी कोंगखामना तराम नोकचरी हौजिक पाव संदून पिजरी स्टारसिदा हौजिक थोगलिबा इसिंग इचाव सिना मरम मोइरगा हौजिक फावबदा इम्फाल वेस्ट डिस्ट्रिक्ट के खुल 15 की मियोय लिसिंग मापन गा सुबना यांखै रोम अवाबा चैथेंग मायोगनरी युम लिसिंग अमगा चनीगा हुम्फुतरा रोम अमांगाता थोखरे हिरमसिगी मतांगदा इम्फाल वेस्ट डिस्ट्रिक्ट एडमिनिस्ट्रेशन दगे ngasi nungthil pung mari फावबगी मनुंगदा फंगबा रिपोर्ट अमगी मतुंगिना इचावसिन मरम ओइरगा डिस्ट्रिक्ट असिगी ओइना पुना खुल 15 की मियोय लिसिंग मापन गा सुमना यांखै रोम अवा चैथेंग मायोगनरी युम लिसिंग अमगा चनीगा हुम्फुतरा रोम अमांगाता थोखरे इचावसिगी चैथेंग नंगलबस सिंगिदमक हौजिक तोंगान तोंगान मफम 16 रिलीफ कैम्प हांगदोक्तुना अवाबा मायोगनरीबा मियोय चामरीगा 43 रोम चंगजफम पिरी डिस्ट्रिक्ट असिगी ओइना रिलीफ कैम्प हांगदोक्लिबा मफम सिंग अदुदे सिंगजमई ओक्रम लाइकाई कम्युनिटी हॉल सिंगजमई पार्किंग कम्युनिटी हॉल खोंगनांग फैदेकपी लेरक खोंगनांग फैदेकपी वाइकोम लाइकाई थोंगमखोंग खोंगनांग फैदेकपी इमोइनु कम्युनिटी हॉल खोंगनांग फैदेकपी यूजेबी स्कूल खोंगनांग फैदेकपी पूजा लंपाक मिरासंग खोंगनांग फैदेकपी सेवा मंडल कांगसंग माइबम लाइकाई कम्युनिटी हॉल अचौबा नावरेम लाइकाई इमोइनु कम्युनिटी हॉल तुरल अमनबे लाइसुमांग कम्युनिटी हॉल कौवा कम्युनिटी हॉल लंबोई खोंगनांग खोंगी इमोइनु संगलेन कैथेल संग अपुनबा नुपी लुप संग अमदे खागेमबा जूनियर हाई स्कूल अमसों कईबुंग ओइनाम लाइकाई लंगथबानी नाकल अमरोमदा रिलीफ की मथौ ताबा पोलम सिंह यंथोकपा हौरे एनडीआरएफ आर्मी एसडीआरएफ स्टेट पुलिस अमदे फायर सर्विस ना रेस्क्यू ऑपरेशन चथदुना मियोय चामगा यांखै साफगदबा मफम सिंहदा होंदोरखरे इचावसिना मरम ओइरगा मिसिमिना असोकपन अमदे मी थिबा खंगदना लेबगी रिपोर्ट लेते युमदा योगपा सा संसिबगी रिपोर्ट सु लेते हाइना इम्फाल वेस्ट डिस्ट्रिक्ट एडमिनिस्ट्रेशन की माइकैदगे मखाताना खंगलखले मणिपुर की इरांग असी लोइसिनबगी वाफम अमता पलमदबा प्राइम मिनिस्टर नरेंद्र मोदी की स्पीच अदु मियामना पेनिंगाई ओइरोय हाइना हानगी चीफ मिनिस्टर ओक्रम इबोबिना फोंदोरकले गरांग राज्य सभा दा थमखिबा प्राइम मिनिस्टर की स्पीच अदु रिएक्ट तौरदुना इंडिया ब्लॉक मणिपुर की लुचिंबा सिंह याउना गसी कांग्रेस बाबन दा पांगथोखिबा पाउगी मिफम अमदा वाफम असी फोंदोकलदुना ओक्रम इबोबिना हाई ओपोजिशन की लीडर राहुल गांधी इनर मणिपुर की एमपी डॉक्टर अंगोमचा बिमोल अकोइजम अमदे इंडिया ब्लॉक की एमपी सिंगना पार्लियामेंट दा अकनबा प्रेशर पीबदगे प्राइम मिनिस्टर ना मणिपुर की मरमदा गरांग वाफम खरा थमख्रे लाइबक थिबदी प्राइम मिनिस्टर की स्पीच अदुदा मणिपुर की इरांग असी लोइसिनबा रोड मैप अमा सेमदुना मसक थोकपा थबक थौरम सिंह पाइखटपा हौरे हाइबा वाफम अमता यावखिदे मदुगी महुत कांग्रेस पार्टी दा हुल्लगा ngang अमदे मरी लेनदबा वाफम कया थमखि प्राइम मिनिस्टर की स्पीच अदुदा एफआईआर लिसिंग तरामाथोई लॉस तौखरे मदे क्राइम दा चेनबा मियोय चमंगा रोम फागले हाइरिबा से चममनबा फावी एफआईआर लिसिंग तरामाथोई लॉस तौके हाइरिबा से करंबा मखल की एफआईआर नो इरांग असिदा युमई थाबिख्रबा मियामना लेंगाक्तगी कंपेंसेशन खरा फंगनबगी तौबा एफआईआर ओइगदौरिब्रा
Manipur da hitsa gi thodok sing hantharaktuna normalcy lakwa hore hariba asi karida yumpham oiribano amarom da Prime Minister na Congress Party da achakpa maida gi haigano haina su phongdokle double engine government na chakliba mai ase karigidama control toba ngamdribano mai muthatpa pamdriba asi ruling la natraga opposition la haibase miyamna khangnaraba wafam ni haina su mahakna phongdoki Okrami bobina makata na hai center amasung state lengangna Manipur gi iranga siloishina ba stakeholder singa wari sanaba haure haiba wafam Prime Minister na phongdoki adubu karamba stakeholder singa wari sanaribano haiba dude mayek sengna pande India block Manipur na all political party ki delegation namana Prime Minister ga unana ba kayarak hanna Manipur gi governor amasung chief minister da memorandum piduna taknake adubu haiba khongthang ase lengangna lokhat kide Aikhoi gi apambade Manipur da normalcy langnaba center amadi state lengangna lokhalakba thabak thoram singda mateng pangbane adubu hauze fawbada tangdu laita ba phibam hanjilakba yaba khongthang amata ude Manipur da president ro thengkhang tara da thamki haina Prime Minister gi speech aduda yauki hariba president ro singa do kumjali sing ani amage chunda thokiba thodok adu khagnatana ataidi mara chetpa lengak leitabadage thamlakiba ngaktane Hauzik thokliba irang asigumbada thamlakiba nate kumjali sing amaga chamapat marifutara humdoida nagama sungkuki anigi marakta thokiba irang adu hauzik thokliba asigumna amana amagi mafamda changnaba yadaba asimak oikide irang adu peace committee samduna normalcy puraknaba honakibane India block Manipur amasung miyam na pambade atubada normalcy puraklagani haibagi roadmap aduni adubu Prime Minister gi speech adudagi Manipur miyam na kariso asa tawningai leite haina okram ibobina makata na phongdoki Rajya Sabha gi reply to the minister nipan bu surangudra point mari manga hai ta ni taret nipan gi isam chamba mahakna reply pb rambase aidi masi politicalize tawjabagi wan na chedeko Manipur da lairiba praja singsina pelam gani haibasigi akhoi India block ki woina dei suk tha thajadie sahi ama hela abase akhoi yamna nungaite Manipur sisu India gi saruk amani akhoi yam seriously lore athuba matamda norman si hanjal onaba akhoi road map ama yili kano tawre aduga laibak thina community ani sigi Marakta misunderstanding talking and tawibis punamak se akhoi tona wari sanadana di waroisin purapa ngamoido banina political dialogue taunana ba madugi road map madugi program loina ba akhoi song out tawre hujik internally hausu haure haibasu nataba hi ma hela abasita 11000 FIR challe mi 500 phare India ki Prime Minister Narendra Modi na thamkiba wafam adu Manipur miyam da namthak tobani haina MP Dr. Angomja Bimol Apoizam na media da phongdokiba adu yamna laibak thibani haina BJP Manipur Pradesh ki General Secretary K Saratna phongdorakli Nitaipa chutekta leiba thamba sanglen da pangthokiba paugi mifam amada wafam asi phongdokladuna mahakna makata na hai Prime Minister Narendra Modi na Parliament da thamkiba wafam adu yamna marik chumba wafam ni Housing Manipur da irang sungthok thoktre haina Prime Minister na haikiba leite Prime Minister na haikibade Manipur asi hanagumna irang leitre tapna tangdu laita ba hanjilakle haibane Prime Minister na phongdokiba wafam asi miyam da lana uhanna ba honarakpa asi leader ama oina tawhanjaningde Paliba lengak asidi constructive oiba suggestion ama lakpada taramna oi adubu miyam gi leader oiriba MP amana destructive oiba criticism pirakpa asidi yamna laibak thibani haina mahakna nungnang ba phongdoki Ngarang mak ining thol lisem basana jawna ningsi jana thangmure Rajya Sabha da aikhoi da leiba NRC adugi FMR leiba beno mayam se Government of India na packet ini hariba sing se masin ningthi jana akhoi athuba matam da packet piraga aikhoi gi electa leiba sing asi 1951 bu rasu 1961 bu rasu akakna ba deadline amagi makha da masi talokthuk pi khangku pi haraga khandok pi masi Putopiu haidana putopikro, masih thadopikro. Adugi matam, adu kakta koi tangju laita ba Manipur mo oibang ngani haidana ningthi jana ningdo lesem basana jawuna hairiba sumai do not likewise. Akoi Manipur gi Congress ka bi ba MP ani na so adom na to bina magadi khare hena koi miyam na
थाजरंबा मियाम सोइदना तौरकनी कांग्रेस की चली एमपी अनीना मणिपुर रिप्रेजेंट तौर एमपी अनीना अखोई अचौब आशा अमा तौर चटखिबदो मधु सुंगनत नतना मसा मसा की पॉपुलरिटी तानबदो लाउब खोंब खौरी कांगे सिमली कांगे लाउब अदु खक्तना अखोई सोल्यूशन पुरप ngमोय अखोई गी कंस्ट्रक्टिव अखोई सजेशन बिबा सोल्यूशन पुरना होन बिबदो अदुम संसन बियु हाइदना असे आई मयाम पुनमुक्त रिक्वेस्ट तौजि पाउगी मिफम अदुगा मरी लेनना बीजेपी मणिपुर प्रदेश की स्पोक्सपर्सन एल बसंत कुमार ने हाई ngarang numidang MP Bimola Kuizamna sugi matangda media da thamkiba wafam adu Manipur gi miyambu mislead tawbani kuki militant singa suspension of operations su dawnariba asi tripartite agreement ni masi Manipur laingak natraga government of India na nakal nama khaktada revoke tawba yaningde maramdi agreement asida kudiak pinariba asi nakal ahumaki maiki dagini अदुमोइनमक सुदलैबा कुकी मिलिटेंट सिंगना सुगी ग्राउंड रूल्स तुगाइदुना इरांग असी थोहलकबदगी स्टेट लेंगांगना सु एब्रोगेट तौरगनी हाइना फाउबा सेंटर दा चे थाखिबा लेख्रबनी सुगी मतांगदा महाकना मियामदा लान उहन्नबा होनरिबा असी यामदा लाइबक थिबनी मखा ताना अरानबा वाफमदा युमफम ओइरगा मियामदा लान उहन्नबा होनबिगनो हाइना महाकना मखा ताना फोंगदोखी एनी हुजिकी रूल सेम की मतम याव की मतुना अखोई की गवर्नमेंट लेट्रिंग मा गवर्नमेंट है कंटीन्यूअस प्रोसेस नि कांग्रेस ना पाइ बोइगरे कम्युनिस्ट ना पाइ एनी पाइ बोइस भारत सरकार हाइबा म लेनेबा हाइबा भारत सरकार दुना अखोई की सस्पेंशन ऑपरेशन की यानबो रूल सिंग सेमगा ककथोक सिन तौगदो मतम दुदा अयाबा भारत सरकार दे पिरक तबना हुजिते लेपक लमने दु ngarang CDB मोलना हाइबा मतम ददी मणिपुर सरकार ना तौगदबदी गा हाइबसी मागुबगी थाक्तै nganगदो अखोई यामना नुवाइजदे मधु मणिपुर मियामना खंगबसिंगना माना दुमाय हाइबना नेन हाइबना सिंगबदु मयाम खंगबिदुनेना सस्पेंशन ऑपरेशन की मतंगदा मणिपुर सरकार की अखोगी ओबा फिरेब लै अखोगी सुंतौ तौद्रे अखोगी माइकैदगी मणिपुर सरकारना मखोई हुजिकी लालहौरिबा ग्रुप तुगे एनी मखमदा थेंगनबदा अखोगी तौफुम थोकपा मणिपुर सरकार की मथौ तौनेबसी मेडियादा हंजिन हंजिन हारगा लैगरो वफमनी अमुक CDB मोना हौदोर अमनिना खोइ मधु रिमाइंड तौजबनी मणिपुर सरकार की सस्पेंशन ऑफ ऑपरेशन की मतंग लेबा खोइ की फिरेप तुदी यामना क्लियर होय हैबदो आई मधु अमुक थमजरी Prime Minister Narendra Modi na ngarang Rajya Sabha da thamkiba warol adu merit yaudaba amadi core issue dagi nathainaba honabani haina socio-political commentator CS Bijoyna phongdoraklei Tom TV ki senior staff reporter Sarat Anaubamna lampel kunau da leiba CS Bijoy gi gumda khanana unaba amada wafam asi phongdokladuna mahangna hai Manipur da hojik thokliba irang asi law and order gi issue nate masidi India na colonial geopolitics upsinaba honabada soibadagi thorakpa irang ni Manipur ki irang asi law and order ki problem ni haina yengliba makai waroisin purakpa sungam ngamloi Union Home Minister na Manipur ki issue asi law and order ga mari laina ba magum khalli masigi mayek laraba khudam de mamang thagi tang tara tareta pangthokiba high security meeting aduda politician amata yawan khidaba adune Prime Minister ki speech ta Manipur ki irang ga mari laina na FIR listing tara mathoi loss tokre amade aranba toba myoi chamanga hena fare haikiba wafamado masagi mathau masak khangdaba amage wangang ni haina lawi Prime Minister ki wafam asidi man issue dagi nathainaba amade India na chathariba proxy war asi kupsinnaba honabani haina mahakna marasi ki CH Bijoy na makha tana hai Manipur miyam na pamliba normal CSD ningtamna economic amade social activity pumnamak pangthokpa amade free movement laihan badune Prime Minister na hai riba normal sigi wahantok asidi miyam bab tabang amde Uttar Pradesh ki district amana hena chawba Manipur gumba state amada thokliba irang asi center na waroisin ama purake khallabadi tha phagadaba nate haina su mahana makha taki Prime Minister wangang bada ngang daya di na ngang bagi ama yauriyo mana whole problem se law and order problem when uiba Manipur se mai ti ko ki tanor se law and order problem when urdi makoi solution utopa songoi Home Minister se law and order problem when uiba masi karai dei khange da 17 da June ki 17 da magi officer taukiba high security meeting da yauriyo mechit chingdo political person amta yaudeba DGP gumba director general mayama army ki chief mathang workadaba mayam du gi composition na kari ta ke da law and order ki situation ni hena lum laweba madugi wafum makto ngarang Prime Minister na Rajya Sabha da ngang bra phongdueba mana kari ha ke da
FIR लिसिंग तरामाथोय पानग्रे मी चंगा फाग्रे सिगी वाहेनि सिद खंगेबा लॉ एंड ऑर्डर सिचुएशन मी FIR पाले फाग्रे अखोने पामदे FIR पानदान मी चंगा फामदे FIR लिसिंग तरामाथोय पालगा मी चंगा खत फाय हारगदी लिसिंग तरामाथोय ग चंगा यंगनकांदा पुलिस अमदि लॉ एनफोर्सिंग एजेंसीज नि मथौ तौद्रे हाबनेबा मणिपुर होजिक थोइबसे म्यांमार मनुंग द जियोपॉलिटिक्स सानबदा मखोइना कुकी सिंगे खुलाई वइना सिजनबने म्यांमार मनुंग दगी वांगांगे बांग्लादेश दगी ngange haib leba ani sida kuki singchi akhogi amang tayam thonba jati ni adunia danen hairabne araga manipur da tholiba irang ju chahi me helabni na aikoina mayek sena khange adudi myanmar man da india na saj chanariba akhogi mong ta da geopolitics gi mok screen moina udana ba trup thajan ba yana ba inana sondagi react tarukna ba kuki ga maiti ga class e thon bane ba Unabatuda Dr. Bimol Akoizamna Parliament Thamkiba Wafamadugi Matangta Paladuna CSB Zoina Makatana Hai Lok Sabagi MP Dr. Angomcha Bimol Akoizamna Parliament Thamkiba Wafam Singaduna Manipurgi Matangda Tumlaga Lairaba Prime Minister Hogdokibani Haibiyai Dr. Bimol Akoizamgi speech adu mapung phade Korisu Riba NRC FMR su illegal immigrant ki isu yaude haina BJP ki thomi singna fongduragliba aside jagoi saba haitraga sumangda tainei haiba pawra oduga chap manei su ase stat prerogative ni haibase sugi ground rules ta so mayek sengna yauri stat laingangna BJP high command gi yaka yengduna mathau pangthokpa ngamdraga ngarang khaktamak MP oirakiba Dr. Bimol Akoizamda Maral Sizin ba Sidi Angakpa Fawi Union Home Minister na Manipur da NRC chanaragani haina lauthokiba kuirabasu ngasi fawba thabak to onthokpa ngamdri Union Home Minister na haikiba wafam thabak to onthokpa ngamdraga MP Dr. Angomcha Bimol Akoizamna NRC gi matangda wafam amata fongdok lamti haidiba si Manipur gi miyam apangbu oina urabra haina su magna hanglakhi Government of India na Manipur yeng ba miyeng se masi colonial master mana magi colony da chatpa lichatto aduga manade e haiba se masi adali madik lui ground breaking ke none ba masi or issue ba suspension of operation adagi free movement regime NRC illegal immigrants issue mayam do Sri Bimola ngang da yauk de se si makoina khang da bodini Professor Bimola ngang ri se president speech da Manipur mate ma pien da phongto hobne ba adaga hojigi moina hariba core issue sidi suspension of operation hairasi masi kana gi khutte lege state government na suspension issue je muthattaga lauthoga state government na adu da leriba su da leriba kedra sidi muthatta police action chathaba yaiba moina akhoi ground rule me anu thugare jo haire Manipur government na su de gi handu ena mamana thokibam ju yaugre su de gi handu ena media da lauthoga karim to su tawbide media da leba ngakwa media da action na taw sidi state government gi mathau ne ba Impal amadi iril tural gi imai flat level gi makhada chele mafam khara khagnatana atai di mi painingai oidre mailoisang sing lagiba tang taruk fawba makhatana sudi thadokre Water Resource Department ki flood control room dagi ngasin midang wairam pung mga fawbada fangba report amagi matungina Impal tural gi minuthong mapada oiriba tural gi imaya se flood level gi makhada chele minuthong mapada Impal tural flood level gi changa se sea level dagi meter chatret marifutaruk 10 mapan oigedabane adubu tural ase gi imaya se flood level gi makhada sea level dagi meter chatret marifutaruk 10 nipan manga sino wangna chele Nakalamaromda Nambu tural gi imaya se flood level gi mathakta chele Thong nambol bi mapagi oina tural asigi flood level ase sea level dagi meter chatre marifune thoi 10 amatare mangani hauzik nambu tural gi maya se flood level gi mathakta sea level dagi meter chatre marifum doi 10 sino tare manga wangna chele lilong thong mapada chenba Impal tural gi maya se flood level gi mathakta sea level dagi meter chatre marifune thoi wangna chele lilong thong mapada chenba Impal tural gi flood level high flood level ase sea level dagi meter chatre marifuma thoi 10 ahumanga sino oiribane maraga sida iril tural gi oinati tural asigi imaya se flood level gi makhada chele tural asigi flood level ase sea level dagi meter chatre marifutare 10 taret oibada tural asigi imaya se haujik sea level dagi meter chatre marifutaru 10 taret ta chele Nambo tural gi oinadi tural asigi imaya se hauji flood level gi mathakta chele tural asigi oina flood level ase sea level dagi chatret computera hundoi 10 taret oibada hauji tural asigi imaya se flood level gi mathakta sea level dagi meter chatret computera mari 10 ahum taret manga da chele thauba
Turel gi oina de hauzik turel asigi mai ase warning level gi makhada cheli turel asigi oina warning level ase sea level dagi meter chatret humputara nipan 10 mapan ama manga oibada hauzik turel asigi mai ase meter chatret humputara taru 10 mari manga sino khaktamak oire maragasida Manipur river gi oina su hauzik turel ase high flood level gi mathakta cheli Turel asigi oina ithai virus mapagi oina high flood level ase sea level dagi meter chatret humpumapat 10 ahum ani sino oibada hauzik turel ase sea level dagi meter chatret humpumapan 10 mari ama sino da chele maragasida virus asigi get manga mak meter mapan wangna hauzik hangdok le haina supaw sina makatari Housing Manipur oiriba ising ichaugi phibam asina maram oiraga starasida leiriba school khudingmak lagiba tang taruk fauba makha tana suti thakigani haina education s ki director L Nandakumar na thokpa order amana khangalakli order asina hai housing oiriba ising ichaugi phibam asina maram oiraga yum amadi mahailoisang sing ising thumjin manam maram oiraga starasida leiriba government aided amadi private school sing lagiba tang taruk fauba suti tharagani hiramasiga mari lainana school singge zonal education officer amasung Singna Mari Lainaba Tabak Toram Sing Laukanaba Odora Sinamakatana Pali. Impal Manung Power Gajeliba Kongba Turel Gilaunambal Kongba Irong Mapada Kaibadagi Yubras Pali Matakta Ising Jele Atuba Matamda Turel Gilaunamban Samjin Drabade Sana Konung Fauba ising thumjilakba yabagi oithokpa lei haina Yubras Paligi Kunja Singna Tom TV da Fongduragle Nakalamaromda Singzamai Oinam Tingel Mapada Impal Turel gi Longnambal Kaikibadagi Singzamai amasung Kawagi Mafam Kaya Ngarang Chawna Ichaw Mayong Nakibado ngasi Longnamba Samjin Kibadagi Karamakai Safare Adumoinamak Ichaw na Sogalaba Miyoi Kaya Amadi Relief Camp Talay Hori Hiramasiga Mari Lainana Tom TV gi Sub Edita Onel Samanduram amasung video journalist Nares Hangembam Anidagi Akanaba Pauda Mama. Ako nausik lejari ba si Uchekon gi Jubras Pali hai balambi dudani koi Turel gi Longnam ban si kai kibadagi pathorok paduna Jubras Pali mathak sida Turen gumna hosi ising chen basi thengnari hosi mafam asida koi gi chendharak pa ising sina koi gi labuk lom sida sien khraga akoi hosi yam chauna akoi miyam da chauna khudong cha da ba mamayok na duna leiri Mafam asida leiramba mi sing akoi club na chingba mafam sing da thoraktuna thaidok na tuna leibusu thengnari mafam asigi yum sing ising thumjan kibadagi chauna khudong cha da ba mayok nare mafam asida kari karamba khudong cha da ba sing thengnari bagi haibadu miyam da akoi gi mido bopawdam sing pijana bagi da makta tom tv gi team se mafam asida lakshabani mafam asida akoi mangdo ubiriba sini akoi gi Mangda uriba lambi asima akhona Jubras Pali hara khanariba Jubras Pali gi lambi duni lambi sigi mathakta hojik turel dagi pathorak pa ising sina hojik yam kanna chen duna leba thengnari mafam sida miyoi kya nga phaba su thengnari adubu miyoi kya di yumda lebi yadabadagi yumda ising thumjin gibadagi akhoi gi mapanda thoknaraga akhoi club na chingba khara hena tongba khudong chagada mafam sing yengduna leina ba mafam sing su yauri moi gi che ko ngba yong dagi kai badagi kai badi nahan kai bani adu ngarang dagi ising je yaurpa adu ki mati khudong cha da ba haiba bo yengo yum saijin yaure adu ki mathakta hui bokta saida kappaga leiramma bani thokfam chafam leita dana mangdo biri base koi Jubras Pali da leiba akhoi gi yen yengo na makhang ni mafam sida chauna yen loirambagi mami tari adu bo chausna maram moiraga loina thumjin gibana mafam sida su chauna amanga ta thokpagi akhoi gi saktam do akhoi na ju ubu phangle Chausina maram moirakanda akhoi miyobada piriba chaitheng si khakta natana akhoi mafam sida leiriba yumda yokba sanga hui hodong fauba chauna khudong chadaba mayoknari Aje akhoi leijari mafam si Uchekon Social Youth Unity Club haiba khoi club tele Jubras Pali gi hek machin da leiba adum laba club tudani club sigi sanglen sida miyoi kya changja pham lodun leiri chau sina thumjan kraba yum sing dagi ahal lamana madi ason nga sing club sigi sanglen da changja pham lodun leiri mafam sida karamba phibam da leiri bage haibdo mayam puni minas akoi na marolama masi thum maroyena khalleba khallu rakan deida nonga lakan deida dum barabar akoi romda mathang heta lakne adagi akoi gi khunje khulai sina longwan bi mapan ko weba longwan bi mapan ji loira kan de da mo di loko lom da mo sang na mo
पासलगा कन तो सी थुमई उसेकोन पाट लाकदोइनी अदगी उसेकोन पाटगी सुम लाकुनो बामोन लेकाय दे कोनुंग योरकदोइनी सिदैदा सुम सखरदि सिम मरिन अखोन हजिक लेजरिबा मफम असे अखोय ngarang gi mamang ngahan अखोय gi इम्फाल तुरेल gi लोनम्बाल काय gi दुना namtharakiba oinam thingel dani Imphal West District ki manung chana leiba oinam thingel da akhoi gi longnambal kai bagi sing hajalamba du lekai gi mioi sing tongan ba akhoi gi maikai dagi arambai tengol yauna tongan maikai dagi akhoi gi mateng pangnar paduna akhoi ngasidi heavy machinery sing season aduna mafam asida ising hajalamba du almost akhoi thingba ngamle hojik si akhoi JCB excavator season aduna amadi akhoi gi tata dimper sing season aduna mafam asida highway truck sing 1000 duna lebak thon bagi thabak na chathari mafam asida akhoi ising chenjalak pasi thinggiba taragadi akhoi ngarang handagi akhoi gi kakwa adagi singjamai na chingba mafam singda mayengbam lekai lesangthem lekai sing ising chawramba du hantarakadori bani mafam sida hojik almost singba ngamlabani na tamna ichau gi fibam asi akhoi fagalakli haina lobi yare mafam asida akhoi gi heavy machinery sing asina akat mamong da akhoi gi club ki volunteer sing amadi tongan maikai dagi mui kya laktuna akhoi gi mafam sida akhoi gi longnambal kai basi kanna thingbi thabak chathari Lengaki saitagi akhoi sidai mi humpugi sana thaknaba khidangni phangjare sidai hena kaigumba amata phangba leitri aduna makhatana akhoi sidai sida sak thongaga sida wariba awa ana taraba mi lising hena leba panchayat sida akhoi sidai hena mating amata phangde aduna akhoina arei ba puthoga khainaraga sidai sida sana thaknaba sinjari aduna makhatana lengang nong tang miyang changbiu masida hauji laina tinagi oina akhoi gi hakachaba akhoi gi laina hauji tagi adum infection adum phangeba adu sugumagi potlam si su pame akhoi sarkar gi tarap tagi yam kanna miyang changhaninge sida yum jing ja suki matik akhoi gi yum changba yadana kano leiriba hujik thaba ingam da subano ba yadana chana thangna ba se asuki matik watlaga leiba yum thong je akhoi gi lising ani gi mathak neba panchayat da leiri se adu loina ba paktakna na akhoi sigi sorong mapan side khitang bu tongi baneba manung thangba sai su yamna leiriba leibadi adu sorong mapan gi oina yum lising mu haitare ko khoi sai da leiba khoi sai na haitare aduga asuki matik di kano to so obaneba khangawdana akhoi gi pung 3 sai de gi moi khara kana toragane pung ani dai da kai bene bako ada khone sum angang sum hangba chapa moina sune kanna semi ke chu tawroi ala mai mayam la ga semi ke chu taw dong man di haiba da khoi ju kanna pochai chu lo se lodre bako dum chahi gu dingi su dum chara kai bi amta kai di handak na hamban ni da ko adu khanghongdana maina hingdu da ngai du da kai bene bako o isau ji thokhraba matungda akhoina yum si da changba matam da ko yum ji gi akhoi akoiba da imung manung kari kara inang kari kara ji sitara sengdana adugumba da laina ti na mayam amju thonglaani akhoi yum da changba yadaba khudong chadaba mayam akhoi mayam gi achokpa yum chokpa mayam dugina praja imai ben akhoi mayam sina swai wating se sida leiba se yum changba yadaba sing sigi chu cha da thangna basu sar mayam na dumatik san pibire adu akhoi si di akhoi hujik leijari se aduga khalega kano nuksa siga sarakpaga loina na akhoi ising si kangraga pukang kangraga yum da changba aina akhoi lepnaraga leijari अखोन हजिक लेजरिबा मफम असी ओइनाम थिंगेल गी अखोगी इसिंग लोनम्बाल काई खिबा तुरेल गी लोनम्बाल काई खिबा मफम तुदनी मफम असीदा अखोगी मसी अकोइब सिदा हाइबा तारे युमथोंग लिसिंग गी मथक्ता लेबसी अखोई मियोय हुमफु खक्तंग गी चानबगी मतेंग अदु लाई मरम अदुना लेकाय असिगी मियाम ना अंगम अंगम पुथोंना दुना खाइनबगी अदुगी मियाम अवाब तारबा मियाम असी चाना थंगनबगी खाइनदुना साबगी फिबम द लेरिना ताकपिरे मफम सिदा हांगलिबा मांगदा उबिरिबा सि रिलीफ कैम्प असिदा लेरिबा सिंग असि पंबै लेतबदगी मफम असिदा तुमम चाफम नातै चाब नते अदुबु मफम असिदा लेरिबनी अदुगा मखाताना हजिक इचाउसी लाक्सनग्रे अखोगी लोनम्बा सि सेमजनग्रे हायरगसु मखाताना इसिंग इचाउसिना मखाताना सोखलंतनबगी अखोगी चेक्सिन थौरांसिंग लोखदरिंगबगी वफमसिंग मफमसिगी मियाम फोंदोरक थेंगनरी टाइम्स ऑफ मणिपुर की दमक वीडियो जर्नलिस्ट नरेश कलोयना पौदमजरीब ओनल समंदुरम टाइम्स ऑफ मणिपुर न्यूज इम्फाल
Khetrigao Assembly Constituency ki manung chana leiba Khetri awang leikai mapada iril tural gi longnambal kaibana maram oiraga constituency asiki miyam hojik su awaba kaya mayuknari Khetri awang leikai ki mapada chawrakna meter chanipan rom iril tural gi longnambal kai ki baduna maram oiraga SC ki mafam kaya da ising chansilaktuna ichaw gi awaba mayuknaki Ising na tumjin kraba yum kaya gi myoy sing safagadaba mafam singda hongdoknari maruoina thambal khong sabalaikai Khetri awang leikai kong banung thombam leikai Pukchaw pat yauna Khetrigao SC hanigi MLA na hakpam Indrajit ki yumso ising thumjin ki tangai fadana mi hongdok hongjena madia chata ki polam sing launaba pong saduna made hi sizinaduna mateng pangbagi thabak su akan mongda chataki Ngasi numidang wairam yachong lagpa pung mga khar helakba duwaida khulai paiba sakangdaba singna Impal Police Station gi manung chanba uripok achom laikai dalaiba Angel Children Hospital da nongmai round anira kapsilam lei laibak phabadagi asoga panmakti yahogtre haidi tawdok thokpham dagi phangba pawmagi matungina ngasi numidang wairam pung mga ga minute 13 rom taba duwaida mamai mamit khumba amuba phizo setpa bike thogduna lakpa myoi anina hospital asigi pharmacy ga puna laiba front desk mingsel tamna Nongmai round ani kapsilam laga naurem thong romda gari adu speed yang na thoraga chatki hairi gasigi thodok asiga mari lainana Angel Children Hospital ge MD taurem yai khomba kuman na tom tibida hai Angel Children Hospital ase angangi health care gi kwaidagi mamal hongna facility fanganba hospital amani lamdam asida hauji thokliba irang asida su awaba taraba sing amade relief camp singda hospital asina free medical camp amade free medicine kaya mateng pangduna lakle masigi sumathakta relief camp singda lairiba cha singya warapa chana thaknaba polam kaya mateng leptana pangli miyam gidama kathoktuna laklaba hospital asida ngasi nongmai kapsinduna ki akhang nanghalamba si yamna penti haina mangna phongdokhi hobudagi akhoi irangi gi thorokpasida ngamba akhoi gi sakti sumating pangjabo hospital ni adum relief camp ti lakpasingi loina free treatment tawna dagi akhoi na relief camp da chatna health camp chu tawjadana dagi huji phode even health camp 30 plus ina tawjarawni mayam gi redi mu chi khatana tana awara pa mayam ma mateng pangna patna chana thana mu yam tawjara lakjabani aduga kanu chu mayam dei su phai home pi ngamna ba phai home na chu tawjabo hospital aduga akhoi ngasi gi thoboksi akhoi nungai jate akhoi kanu mayam gi ngam su tawjari ba hospital ni duga akhoi OPD ngaida patient adu angang gi hospital ni ahal no edi kharabu no phe do angang masam am lei ngaida maina patient ma'am su adi staff sing lei bida maina to reproduction penja de duga ena sing akhoi staff sing lei na je panic were ngai kire do kanu se hospital da kanu ko kan planning da be mo su lei ni yam kanu se penja de Manipur gi maramda Prime Minister Narendra Modi na Rajya Sabha da thamkiba wafam adu thamoi sengba watpa wafam ni haina Lok Sabha gi member Dr. Angomcha Bimola Koizam na phongturakle kaisam thong da leiba maha ki mayumda Congress ki MLA TS Lokeshwar amasong Okram Surja Kumar yauna pangthokpa pawgi mifam amada wafam asi phongtokladuna Dr. Angomcha Bimola Koizam na hai tha tara mari gi matungda Prime Minister Narendra Modi na Manipur gi maramda wangang lakhiba do mahak masamak yauna opposition gi leader amadi atai atopa opposition gi MP singna takhairakpadagi khangba ngamdabani haina lawi adumoinamak Prime Minister gi wafam adu pukchil sengba watpa amadi peningai oidabagi mathakta stat langangna nganggadaba wafam ni Prime Minister na thamkiba wafam aduna Manipur gi irang asi normalize tawrabagum malem gi atopa laibak singda uhalli school college amadi office sing mahosagum mathau tawre hairaga hekta normal oire haibadi langani Prime Minister na Manipur da hingsa gi thodok sing hanthare hairiba adu maram chaba wali Nongmai kapna bagi chang hanthare haiduna hingsagi chang hanthare haina loba yaroi hauzi relief camp singda miyoi kaya ama awaba khanglibani hauzi Churachandpur Medical College da maitai furup ki miyoi sing mahai tamba phangdri maitai sing kangpokpi lalaga chatpa yadri Imphal da leiba tongan ba mailoisang singda kuki furup ki miyoi amata mahai tamba ngamdana leiri asigumba phibam kaya sida laina Manipur gi irang ase normalize tawrabagum ngang kiba Prime Minister gi wafam adu miyam da utchai bani haina so Dr. Bimol Akozamna marasi ki Dr. Angomcha Bimol Akozamna makatan hai status da Congress Party na lengak pairingai da President Ro Kyara Khanna thamki haiba Prime Minister gi wafam adu laibak thibani
President rule haibasti constitution ki provision da yawba amani adubo hausi Manipur da chathariba aside constitution ki wangmada state ki autonomy da center na de facto ki thawong chatharakpani masigi khudam de Manipur ki security advisor asi center na haplakpani haina lenga ki maike da ki phongdokpa laikrabasu order thorakpa matam da de governor ki maming da thorakhi opposition ki MP ama waina parliament da thamki ba wafam adu kanagumba singna su deforestation illegal immigrant ama de NRC ki matang da wafam ama ta phongdokte haina nainari wafam singa se stalenga ki makhada pangthokadaba thabak thoram ngaktani mahakna phangliba wangang bagi matam adu yamna sangdaba maramna ahan bagi oina framework ama sembani framework asigi manungda maru oiba issue kaya pukhatpa yagadawribani opposition amadi ruling na lawgadaba thodang se masak khangna launa se madu oirabadi irang asi athubada loishinba ngamgani soikiba lankiba pumnamak thamoi sengna haiba phai hainaso Dr. Angomcha Bimola Koizamna makatana phongdokhi thamoi nungdagi tholakpa Manipur pajab nusiraga leiriba problem sibu solve to hange na tawrakpagi ai adugi mami kya ta de nain lawjebako mana ngangai ju da normalization to ma ba school kare violence and then to leireba sigi chakthung kidung na leiriba economy kaire iba mayum hanjan mangam nadriba akhoi community singi like tambada bo inse haijai juni MU da la tamamba kangbu rims tamamba kangbu chura champur tamamba kangbu amate normal to do sibu miyang mami ta ucharaga normal ohen bagi type to ngangi ba pose masi laibuk thiningai ni masi ko hawina hawre nga hanak tagi chumna tawrani thabak se loisalani akoi nangi genu to ma mokte haira agadi ko akoi pine kana su sawre ba akoi su ko hoi hoi na mayam chakadam na du tawdaba hujik tawre du su poche answer tawdaba yam yawri ba ko aina sini mayam da ina thamjani si mana nga BJP Congress tongan lauraga leinabagi mahut ama toina punsinduna Manipur ki irang asi loishina bahona biu haina moidangpo Khulan Women Mairapai Bige Secretary Khundrak Pambina Shakina Phongturakle Manipur ki irang asigi warishin purakpiu haiba yauna point mari yauba memorandum ama Manipur ki governor ki kuthangda India ki president yauna ba pishin kibaga mari leinana wafam ase phongdokhibani Manipur Press Club ta pangthokiba paugi mifam aduda mahana makata na hai irang asina maram oiraga lamdam asigi haurakliba angang sing mahitamba fanghandaba mama mapoiba singa macha singa sena khainaba yaba kaya lerakpa sina khudong chadaba kaya mayoknariba ase athubada kokhallu haiduna ngasigi memorandum ase pishin kibani memorandum aduda Manipurda NRC mapungfana chana handuna kuki illegal immigrant sing ase magi maram da taktho illegal immigrant weriba kuki kulai paiba singa chathariba su atubada lawtho illegal immigrant kuki sing ST list gi lawtho miyam gi punsi amade lantum lengak na ngakpa ngamlaktabadage kulai paiduna kulnga gi basingda maral pishin duna phaba yaroi haibana singba point sing yawi haina mahana makata ki ngasi ekoina paidagi pamjabadi leader oriba makoi sing asina ekoi bun yellow mi ekoi bun sibiduna aphaba lambi mayadbi raga ngasi gi Bharat ki prime minister da ekoi na bisin jari ba memorandum asida ekoi point khara yaujari adugi point adusu ai makhada dum pathok jarake aduga BJP haidana adagi Congress haidana kunaraga sum lairagadi ekoi khudingmak aphaba amata lambi laklaroi maram maduna chanbiduna mama ama oina aina ngasi Manipur ki praja mayamda haijari madudi yelhomi oiriba ekoi khudingmak punsi nungsi sanana nungsinana laiminabase yam pamjai aduna aphaba asumba kaya se tongminaraga ekoi khudingmak lala sida saruk yaminabase ekoi khudingmana pamjai Hayeng pangthokani haina tawrang tawramba Manipur Apex Handloom ki Board of Directors BOD khanbagi election ase hauji oiriba ising ichaw gi pibam asina maram oiraga matam khara yaithokna ba candidate nipana mari lainaba singe puning chingsilakle hiramasiga mari lainana Primary Weavers Cooperative Society na sinduna ase soibam laikai kanglabung leirakta leiba BOD ge candidate oiriba PS Indira gi yumda pangthokpa paugi mifam amada mahangna hai
Hauzi wadiba ising ichawgi pibam asina maram moiraga hayeng pangthokani haina thaurang tawriba Manipur Apex Handloom Weavers and Handicraft Artisans Cooperative Society Limited Awaski BOD taret khannabagi election asida society kayagi voters sing yumdagi thorakpa yadana leiri awaba taraba voters singi yenglaga election asi matam khara yaithopiu haina Cooperative Societies ki Commissioner Awas ki MD amadi Cooperative Societies ki Registrar da ngasi aiba chero pisinkre basida sunatana Manipur ki kachin koya yauna mafam kayada pibam sokba voter amadi society kaya masu leiri makoi sing asi ki awaba yengbidana election asi nampuda pangthokpa taragadi voters singi right adu phangbang amlaroi maramaduna election asi da candidate oiriba myoi tara mangagi manungda myoi nipana mari lainaba singda election asi yaithopina ba pilasi tawani apilasi mari lainaba authority na midyang changduna voter amadi candidate singi khallaga election asi matam kharagi oina yaithopiyu lemhoriba candidate singnasu awaba taraba voters singi khallaga election asi matam khara yaithoknaba punna taksinminasi haina mahana makata na phongdokhi akoi ising saus na maram orakanda election se matam kitang yaithopiyu akoi ta sengna harakanda hayengi election se namdana pangthokpa taragadi akoina voter singdudagi akoina phangningiba akoi pot sing ado phangbanga maroi maramdi akoi su election se thengnarakanda election se kajarakanda vote oigi hana khanjari banina akoi akoina thagacharuba dugma primary society singdugi candidate akaino sing voter sing ado hayeng se ising sauna maram orga lakpa yada taragadi akoi da mangja doinina matam kitang di akoi gi yaithokpiu haidana akoina haijabani staisa akoi ngasi akoi candidate oijariba akoina press media ge kuthangda akoi gi mari leinaba department amadi akoi gi society primary bus cooperative society mayamda sigumba akoi gi election nasi ising saus na maramaraga hauji laiba ki oiba luraba chiraba tanpham masida sengna kitang matam kitang yaithokmina ba masida akoi amaga aduda na khanadabida akoi punna masida akoi yanamina ba haidana akoi sinjarakanda hariba election si yaithokpina ban haijabani Kuki Kudlai Bible Signal Lamlai Esigi Manung Chanalaiba Thamna Pope Sana Sabi Yangang Pokti Amade Sabungko Kunauda Hanjan Nomai Kapsilakpada Central Force Signa Action Amata Lokatana Laibana Tawangasi Yaning the Bafongdoktuna Kul Singa Sigi Apunba Maira Bible Signa Yangang Popi Kaitilda Wakanipam Satakre Wakanipam Aduda Saru Yakibe Thamna Popi Maira Bible Secretary Oinam Chandrabalina Hai Kosing asida Kuki Kulai Bible Singna Tengkang Kayarakta Nomay Masung Bom Kapsinduna Landarakpada Central Force Singna Action Amata Lokatana Leiraga Maitegi Kulngakpu Sing Pana Bohonariba Silai Buktibani Mafam asida Nomay Kapna Bagi Tongdok Toklabade Tamna Pokpida Matau Toriba BSF Amasung Stat Force Singdage Marik Jumba Paulo from Topani Badugi Makutta Nomay Kapal Loikraba Matung Indian Army Gi Jad Regiment na Kulakta Sanglaktuna Maite Kunja Singna Nomai Kapa Hobani Haina Mara Season Bagaloinana Kunja Singbu Ot Naibagi Tabak Chatariba Se Miamna Yabangam Loi Badugi Mahud Kusing Asida Koishiliba Chingsang Sing Asigi Matakta Sariba Kuki Kulai Bible Singi Bunker Singasi Tukaibiyo Bunker Singasi Lairiba Makai Kunja Sing Puning Waka Laitana Himbangam Loi Bafamasida Sambalamu Iduna Lairiba Kunja Singna Masama Sagi Kul Tadokuna Chana Krabadi Lamdamasigi Angamatau Singi Yumdasu Kuki Kulai Bible Singasina Landarak Loi Hainingai Laiti Hainaso Mahakna Makatana Penda Bapongdoki ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯅꯥꯕꯨꯄꯤ ꯍꯥꯏꯔꯤꯕ ꯔꯦꯖꯣꯜ ꯑꯣꯏꯔꯤꯕ ꯖꯒꯥꯁꯤꯗ ꯂꯝꯄꯥꯛꯁꯤꯗ ꯂꯩꯔꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁꯈꯩꯁꯨ ꯂꯩꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯨ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯐꯣꯔꯁ ꯑꯅꯤꯁꯤꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯔꯤꯄꯣꯔꯠ ꯂꯧꯕꯤꯌꯣꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯁꯦꯕ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯅꯣꯡꯃꯩ ꯊꯣꯡ ꯊꯣꯡ ꯀꯥꯞꯅꯒꯔꯦꯔꯒ ꯀꯥꯞꯅꯕ ꯂꯣꯏꯔꯀꯥꯟꯗ ꯃꯣꯏꯅ ꯗꯨꯔ ꯊꯪꯖꯜꯂꯦꯔꯒ ꯑꯩꯈꯣꯏꯗ ꯀꯣꯏꯊꯤ ꯊꯤꯗꯅ ꯂꯩꯔꯦꯔꯒ ꯀꯅꯥꯅ ꯍꯧꯔꯛꯏ ꯅꯣꯡꯃꯩꯁꯦ ꯀꯥꯞꯄꯁꯦ ꯍꯥꯏꯔꯒ ꯖꯥꯔꯦꯖꯤꯃꯦꯟꯁꯤꯡꯁꯤꯅ ꯃꯩꯇꯩꯅ ꯍꯧꯔꯛꯄꯅꯤꯅ ꯍꯦꯛꯇ ꯔꯤꯄꯣꯔꯠ ꯄꯤꯁꯜꯂꯦꯕ ꯃꯁꯤꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯑꯩꯈꯣꯏꯅ ꯅꯠꯇ꯭ꯔꯒ ꯈꯨꯡꯒꯪꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯂꯥꯟꯁꯤꯕꯨ ꯉꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯅ ꯌꯥꯒꯗ꯭ꯔꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯗꯨꯏꯔꯒꯗꯤ ꯃꯗꯨꯒꯤ ꯍꯦꯛ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯊꯧꯑꯣꯡꯁꯦ ꯆꯠꯊꯕ ꯍꯧꯖꯤꯛ ꯍꯧꯔꯛꯑꯕꯅꯤ ꯃꯄꯨꯡ ꯐꯥꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯈꯪꯒꯗꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯂꯧꯔꯛꯄ ꯊꯧꯗꯥꯡ ꯈꯨꯗꯤꯡꯃꯛ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ ꯃꯗꯨꯗ ꯍꯔꯥꯎꯅ ꯂꯧꯒꯗꯕꯅꯤ Ngarang numidang Ukrul Police Station na Konba Wino Bazar da Leiba RR Store ko ba dukan amagi mamangda
mapanggal leiraba claimer charge improvised explosive device ama leiram le hairi police taki fangba paw magi matungina ngarang numidang pung 3 rom tabatuaida dukan asigi mapu bihar dagi ram sundar thakur koba mi amana dukan loishin ba horakpada explosive device adu dukan mamangda leiramba thengnaraki bani hairi pawtu hek phangbaga ukul police ki team ama changsilaktuna yengsilaba matungda kunmanga suba sam rifles ke explosive expert singi matenga loinana explosive device adu aswengam yaudana lokthokre haina pawsena makatari Paugi marak thana atian ma break ama lozari Admission open for BNYS medical degree at S. Thangapazam Medical College of Naturopathy and Yogic Science, Tamil Nadu, affiliated to Dr. MGR University, Chennai. 12 Science Star General Natraga OBC 50% and ST Natraga SC 35% score to Singna. NEET Yaudana Ayus Dr. Tambayaragani. Akupamarul Gidamak Dr. K. Basanta Singh, Nature Cure and Yoga Hospital, Kongbakhetri Lekai. Contact number 9436039525 Natraga 943689434. Breaking matung miyamu taram noktari makataba pau pizare. Phogak Chawika Police Station of Bisnupur District Police Commando CRPF Tarataruk Suba Command Regiment Amade Taramapan Suba Garwal Regiment ki apunba team amana Kwakta War number 4 amasung 5 da ngasi ayuk tiba kumbagi tabak chathakre Police tagi fangba pawman high search operation aduda chawragna Yum Marifurom da Changduna Tibogumbagi Tabak Chataki Bagaloina, Mui Chamaga Marifurom, Mashamba Sagi Saktak Cheputo Kanduna verification Chataki, search operation Aduda Mifami Puna Droga Kutsukulai Fagat Padi Yauki the Highness to Paul Cinema Katari. Tokan ning dapat hodok sing tok na ba Juribam District Police na lokalak ba Jackson Taurangi Sarugama Oina ngasi ayok Juribam District ki ucha thoda lai tibo humbagi thabak chatakre search operation ado SP Juribam M Pradip ki meeting makhada Juribam Police Station ki OC sagapam ibo tomina luching ba Juribam Police Women Police CDO Juribam amade kuntra mapan suba Sam Rifles ki apunba team amana ayuk pung mapan dagi pung 13 ga minute kuntra adwai fawba chathakibani operation adu da yumthong humputara da leiramba mi chamaga yankhairom masamba sagi saktak che puto handuna amamam toina verification chathaki adumak pu thoidokpa mi fami pundi yauki di hairi Lainga kayana kiba wafam ngasi fawba tabagta on turak tabagi mayukta JSC against the brutal killing of Soibam Sarana haukiba June kuntaretagi chotarakiba wakat kongjanggi manung chana ngasi Dibong Ichel Club ta laikai ginupi singna wakan mifam phamkre wakan mifam aduga mari lainana Dibong Ichel Club ki members sorokhaibam tanuzan hai Soibam Sarat Kumar gi mihata chenaba seng chayolani gi manungda phaduna logi matungi na chorak pigani haina laingak na thajaba pikiba du hauji fawba thabak to onthorak tabadagi wakan mi fama seng asi fawba pangthok tuna lakpani athuba matamda JSC ga laingak yana kiba seng thabak to onthok piyo JSC na chongsilakba khongjang singda Dibong gi maira paibi singna saugat kani haina mahana makhata ki Kumar bu kuki terrorist singa mihat thina hatiramba adugi matang da June gi tarik mapanda lengaka JSC Juribam gi JSC ga meeting amada mitra mangani gi manung da mihat ta puthokani hana hairam laga huju phawba mitra mangani gi helaba phawba da karigum action amata labi da basida khoi mayam changdana Dibong gi cell club ki maira paibi ga JSC ga gi makha punjan naraga sigi i wakat me phamasi phamjabani karigumba masigi mihatpa asi yam thuna puthok pidrabadi i asidagi chu henba khoigi i mera paibi Juribam all Juribam ge mera pambi sing adudai je singa punna achauba khongchat kaya su changselakpa yabagi i thibam leidi aduna akoina aina lengak ta wakachadi madudi sigi thiba kano sibu problem che solve tawbina ba haijadi Ngasiki wakan mifam aduda Soibam Sarat Kumar ki mihatba khudakta fagadabani yelhomi singda singnarakba lemna tharoi narco terrorist marufangna muthatkadabani kuki refugees sing Manipur da leiba yaroi Manipur gi saktam kaiba yaroi Manipur imana yaifare haiba kholaw kyam sulawki
Tripura ki Agartala da leiba takhel leima tengbang lubna Juribam ki tongan relief camp singda sel yauna tengbang ki polam kaya kusinakre. Tengbang kongtaradu lamjing lakibi lub asige Khosnam Ongbi Biralana hai Tengbang asi Agartala da leiba Puthiba Welfare Society Imoinu Self Help Group Panthoibi Self Help Group amade Tripura ki Mitei Nupi singna angam ba puthokna duna pibane Tengbang kongtar asida azuka amasung Juribam ki ayibai bi singna chauna mateng pangduna mapung faba kongchara mo ohele haina so mahakna thagat phongdoki Manipur da sahi mahena lanje tawre dui mathang da jiri da jungi date 6 tagi haurai ba lanje akoina oja sarat aina ama leihi da ba ubasi ga exam nuai jade akoi su ngamjaba mateng khara pangji haina akoina nupi mayam je akoi haina raga mayam team ma oina aina team gi head oina mayam je pujara laksabani lakpa matung da jiri gi asiga akoi gi main oina jiri gi ajuka gi Ojasinga de aiba akoigi aiba kangogi ta oiba lupsu lei adugi lup akoi mayam je punchal laga chasi aina moina akoigi mateng pangbirana mafam siga pura aga akoi laksabani Nakalamaromda Lamtai Kunaudagi Lanjenaraklaga Vidyanagar Sports Complex Indoor Hall da leiribe Nongmaitem Sobida Kobe Nupi amana hai mafam asida leiriba miyoi singa se Lamtai Kunaudagi haukiba June 3 ta hondorakibane matam aduda puning da chingnabadi fauki Juribamda yawraklaba matung ngaihak leiraga makoigi yum kaibumna makmaina tumna thadoki matam aduda Lamtai Kunauda security matik chana thambiram labadi yum kaibumna magadu irailaina kalamba yabane relief camp ta leiriba singa se athuba matamda masamasagi yumda hanjal hanbiu haina so mahakna mari lainaba singe puning chingsinki tang taruki si akoi laibam jahong kham jana ada police ta akoi bitu boro begra gi police station da nunghang ji male matung da akoi si ngang api pasu jam jawri ahan jing jam jawri asi thawok si jiri bam da thokui bani na akoi sona di choidan thobani haiba si akoi tingna ba lai badagi akoi ne SP da akoi kudang lo da ade OC dai tawra kudang lo jara ga SP da to haije bade SP na mu line lo raga CO ga pau phauna raga asarai pon tharaga akoi si puthok pirakoni si mapam jiga tang tare siga puthoga siga si tang tare ki pung tare ki duga siga thongare Vidyanagar siga thonga matung dagi di akoi si mayam si leibam jabam gi dum khanari ngai da adagi tholakwa matam da su asara phona puthokna akoi tholakwa matam da su mayam si punjal laga leira ko de akoi ji wakhan ji thukla bam po eba kari gina bade akoi si masumai loi puthok piraga akoi jum nei tharani ha baji akoi ji sana chingna jara mi si sumai akoi ngakui sengbi na base akoi leira magadi akoi dugai akoi ngasi sumai thoi ba thabok se akoi na ngak chen ba mi leibira magadi akoi ta ima sumai na thoki to mai ji tharo madra kale akoi ngakui sengbi na mi leite ba Juribam ki tungan mafam singda hangliba relief camp singda Assam ki Bontarapur da leiba United Rural Development Society URDS na tengbang polam kaya kusinarkre tengbang polam kusinaki ba mafam singa dudi Vidyanagar Sorok Atingbi High School Tingdong Laikai Upper Primary School Juribam Higher Secondary School amadi Kasar ki Lakinagar amasung Jurigata hangba relief camp singni tengbang khongjaradu dasaru yaraki ba Dr. Haurong Bam Rasmani na hai Irecha singda ngamjaba khara mateng pangnaba ki pandamda tengbang piba Sri Lakpane relief camp ta leiriba singna su pungning sonthaba yade mama mapoiba singna su macha masu sing mahima sin tamba lephandana ba khona biu haina su mahana makataki hajaramdabani jiribam da sumai tawdana akoi jati kanglup ani ge conflict oigene se suga hajaramdabani adu apu kari haini sorgi tama kwaigadra aduna sithoe ado jati ani maksu nuai jade ani mak wari bangakani wari ba singsidhi innocent kangbu ngakani karim khajadraba kangbu natani ada karom dagino thingjanna ba khutsa jawba jawram badni ai bisisu thajai aduna sigumba se tholakpasida ngasi akoi ngasi mak akoi jiribam siga tongan mafam nipan mapan mukta sielna raga leiribase si amangbugi amangma makkani asi maruina yam nuai trise haje angang hina kochen na sanaribase akoi yam nei akoi aduna akoi ngasi makta kwai maruina angang sing sigi boy kolom khata kolom se pencil na sing base pureise lanjen gera amada chatkera akoi lai angang ni lai che hen da ta bani aduna akoi gi landam sida ngasi
ngasi hol sida leibiriba koi hansing na mama pa bising na angang hinsisu soidana ba asikan no hanabiu Impal Turelgi Torban Kaibadagi Awaba Taraba Singzamai Assembly Constituency gi miyamda social activist Oinam Romena Thagnaba ising yanthokre Aikhoigi Club Oinam Thingelga Kusam Naraga Chatakiba Kongthang aduga mari lainana Oinam Romena hai ising ichawna maram oiraga awaba taraba miyamda thangnaba afaba ising phangan bhaibasi tawda yadraba thabak amani Kongthang asigi sarugama oina imung amamamda ising jar ani yanthokpani awaba taraba miyam gi mateng pangningba miyoi singnasu asigumba Kongthang asi laukat haningi masida politics ki kudong chaba lobu oina ubigano ngasi phangaliba afaba ising ase kanagumba miyoi amatadagi mateng lauraga chathaba nate mahaki leijaba sanfam khara puthoklaga pangthopani thawrang ase nominini gi mamangda tawramba pamlambani adubu ising ka hena thumjin khibana sathok chasinda kudong chadaba kaya leibadagi thengthabani masida miyamna waro biganu haina Romena makataki Sayolam Machumna Chathagadaba Humputara Mangasuba Ban Mohosab Umangi Kumagi Sarugama Oina Kamjong Forest Division gi DFO Nepolen Rongmagi Mideng Makada Kasom Kulen Foreign Friends na Kesom Village Authority ga Kusam Naduna Kasom Somre Village da Wahi Panba U Yauna Uchara Kaya Thakre Kasom Kulen Rensky Rents Officer RO Waihobam Birena Luching Duna Kesom Village ki Public Ground da Pangthokiba Uchara Thabagi Thoramadu Kesom Revit ki Bid Officer S Ozid Village Chief Alungpam Village Secretary Kahaungam Youth Secretary Sonaling Amadi Kasom Somre Village ke Khunja Kayana Saruyaki Thoramaduga Mari Lainana Kasom Kulen Rensky RO Mbirena Hai Gasidi Mafam Kayada Uwaseng Kokshilakwa Maramna Ainga Sha Nongju Nungsagi Chang Manaraktre Hauzi Su Mamangda Mukta Thokidriba Mongda Ichau Kaya Mayugnari Asigumba Mahusagi Khalkai Thorakliba Singa Sidagi Ngakthoknabagi Pantamda Humputara Manga Suba Ban Mohosab ki Manung Channa Ngasi Khun gi Miyoi Singna Ujara Chatretrom Thabani haina Mangna Makataki Tamenglong Forest Division na Tamenglong District Administration ga kusamna na ngasi Tamenglong District Headquarters da Chayolama Chumna Pangthokadaba Ban Mohosab ki Thoram Hawdokre Ek per ma ke naam Plan for Mother Haibatimasi ki Makada Chathagadaba Thoramadu Hawdokpada Tamenglong District ki ADM Chunglenmang District asigi DFO KS Hitler SDC Ngamthango Kamai RFO Joel Gangmai CRPF ki Personnel se District Administration amasung Forest Department ki staff kaya susar yaki Thoramadu mari lainana Tamenglong District ki DFO KS Hitler na hai Mahusagi Khalkai Tharakpa amasung ai ngasagi ahongba kaya lakliba ase thengnanaba khwaidagi phaba pambaidi uchara kaya thajinbana oigani haina mahakna phongdoki More Police Station ki Officer in Charge Inspector MD Salaudin ki Mideng Makada Social Service Pangthokre Social Service adu More Police Special Commando amade More gi miyam singaloinana More Police Station ki gate mamangdagi Indo Myanmar Friendship Gate number 2 taba lambi faubada pangthoki More Town da nong leptana chuba maramna Indo Myanmar Friendship Gate number 2 taba lambi gi nagyata leiba Dran Singh da Fatah Haudi Singh na Phumjin kibadagi lambi da oina ising thumjilaki loinana draindagi pathorakpa Fatahaudi Singh adu hairiba lambi asigi parengda koichai chairaga leibadagi social service adu pangthokibane Khangabok Joint Coordinating Committee na sinduna numit 15 chathagadaba mass residential social work and tree plantation camp awareness program ga sidagi Khangabok part 1 maning lambi da hawdokre Hawdokpagi Thoramadu Saruk Yakiba Committee asigi convener Kundrak Pam Bishan Mangang hai Akoibagi Shaktam Luna na thamba amadi upal wapal thaduna kaitharakliba ainga sagi khalase kharadang oirabasu ngakpa ngamnaba paikhalakliba Kongthang ase Khangabok part 1 2 amadi 3 ge leirak singda chathagani Irang asina maram oiraga Kangpokpi ward number 17 dagi lanjenaraklaga lamboi khongnangkhong relief camp da leiribe masagi chahi 13 khakta ngairibe Kiranmala Laifrakpamda International Maitei Christian Youth Assembly na selgi tengbang pikre tengbang khongcharaduga mari lainana International Maitei Christian Youth Assembly gi ambassador
रोहन फिल्म नहाई थासी की निपान तरामाथोई फाउबा दिल्ली की इंदिरा गांधी स्टेडियम दा पांगथोकिबा इंटर साइड जिम्नास्टिक दा किरण मला सरुक यानबा सेम सारी टूर्नामेंट असिदा सरुक यारुबदा खरदंग ओइरबसु मतेंग ओइनबगी पांतम दा सेंफम असी खुसिनबनी हाइना फोंदोखी से अखोई लंबोई खोंनांगोंगी रिलीफ कैंप ता लेबा ओनली चाही कोई तरागा माथोई तंग सुरिबी कोई इचनुपी ने अदो ये जिम्नास्टिक की ओइबा तोंगान तोंगान कैटेगरी कोई अतोपा मैम सु प्रैक्टिस तौबीरी मनिंगदा अदो मागी चाही अंगांग होइना जिम्नास्टिक की सिगी कैटेगरी से चटकदबा इनोसिदा कोई इंटरनेशनल मेडिकल क्रिश्चियन यूथ असेंबली की तरफदगी कोई याम नबा थीदना कोई थमोइना ngamjaba khara khak angang sida koi moral encouragement ju pijaning ba aduga magi dong tu sukoi myam lei ko hai su ta bai ta si angamba khara ko gi international medication di president aduga koi advisor koi pas david amadi koi pas suras aduga samang film koi samang yaujara ka sida ngamjaba khara pi bagi Indian Red Cross Society Manipur State Branch na Imphal East amasung Imphal West District ki manung channa ichawasina sogalaba mafam singda tengbang polam sing yan thokre tengbang khongchara duda Indian Red Cross Society Manipur State Branch ki chairman Narendra Ningomba Vice Chairman Dr. L Manglem Treasurer Premjit Nauribam amadi volunteer singna saru yaki ichawna awaba mayok nariba singi mateng pangba sigi sarugama oina hayengso Imphal East District ki manung channa leiba Mongzam Community Hall da medical camp ama pangthokpaga loinana maibam khul Mongzam da ichawna sogalaba imung singda relief material sing yan thoklagani hairi Kanglei Saktam Langba Kanglup ki Yankanitoi Suba Mapo Kumonga Loinana Nauna Putopa Longkon Sinta Jagui Utpagi Thoram Amang asi pangthokre Lubasigi President Jingtham Birendrana preside tongduna Haubam Marak Irom Laikai Dalaiba Naharol Yaifa Lamjing Kolgi Sanglen da pangthokiba Thoramaduda JN Manipur Dance Academy Imphal Director P Vilas Amade EJCC Kolkata gi Board of Governors member Buddha Jingthamna Maruiba Mitunglan Singoina Saruyaki Thoramaduda Lubasigi Hanagi artist Singda Kudol Biduna Ikai Kumnabutki Tripura ki Youth Affairs and Sports Department Sinduna Agartala Gorkha Vosti de Laiba Sahid Bhagat Singh Yuba Waspoda Numit Mangani Chotharakba Thangta workshop kam refresher course arang loishin frei Thangta Federation of India ki technical chairman Huidrom Prem Kumar gi lamjing makada Tripura ki master trainer TI Samarendra Masong E Sanjoy na initiate tawduna pangthokiba Thangta workshop kam refresher course aduda Tripura ki district nipan dagi physical instructor kaya yauna Puna Oza Mari Furom na saruyaki Panba yabadi Tripura laingang na sinduna Tripura da Thangta ki workshop pangthopa si handaki na ahan bane kumjali singani kunitoi ki khelo India da Tripura dagi thangta sanaroi ama amade soya sida sanaroi ohumna medal fanglaki basina Tripura lenga ki maike dagi masana sibu shamganaba workshop kam refresher training program asi ahan boina paikat ba khongthang amani hairi aroibada maruba pam ka hana pizari Starasida Hosei Tholiba Ising Ichaw Asina Imphal West District ki Kultara Mangagi Miyoi Lising Mapan ga Sumna Yangthai Rom Awachai Theng Mayung Nari Yum Lising Amaga Chanika Humputara Rom na Amangata Thokre Manipur gi irang asi loishinabagi wafam amata palamdaba Prime Minister Narendra Modi gi speech ado miyamna peningai oiroi haina hanagi Chief Minister Akrami Bobina Fongturakli Prime Minister Narendra Modi na thamkiba wafam adu Manipur miyam da namthak tobani haina MP Dr. Angomcha Bimola Poisam na media da fongdokiba adu yamna laibuk thibani haina BJP Manipur Pradesh na fongdorakli Prime Minister Narendra Modi na ngarang Rajya Sabha da thamkiba wafam adu merit yaude core issue dagi nathai na bokanabani haina socio political commentator CS Bizoina Tom TV da fongdorakli Amadi Imphal amadi Iril Turel gi imai flat level gi makhada jele mai loisam sing lakliba tang taruk fawba makhatana sudi thadokre
Ngasigi oinadi matang asida Times of Manipur gi Manipuri paw loisinjare midyeng tabiriba singbo muka handa khurumjare.